अहानबदा ngasi gi maruba pausing pijari khongjom de gi thorom pangthok tuna mama leiba ke dabak thawaina pontha pikraba athogu singi mafamda ikai kunaba utkhre Hayeng Imphal East District ke Kendra Mari gi polling station taranithoi da amuk hana bot thadanagadori basi gi namak sem savoloshin khre amadi thiba khangdana leirakiba mioi ama chingnaningai oiba mongda siduna leiramle Kurumjari Times of Manipur News yengbiri basing bakuman tham janta na taram nokjari hojik miyam da pauk sandona pijari Manipuri sing mama leibak amadi maraibak ke damak khanduna thawai thabang ammi makhoi gi thamoi da leibak nungsibagi thawna ama lei haibasi khongjong gilan phamna mayek sengna takle haina Manipur ge Governor Dr. Nazma Heptullah na phongdokre ofamasi ngasi Manipur sarkar na sinduna khongjom ge khebasing da pangthokpa khongjom de gi palan thorom da phongdokhibani thorom maduda Chief Minister N Biren mahaki Council of Ministers sing MLA sing police amadi civil gi makok thongba lusingba kyasu saruk yakhi khebasing da leiba khongjom war memorial da Dr. Nazma Heptullah na lusing duna laikat ke tungda Manipur Police ki team amana guard of honor general salute reverse arms sounding of last post 2-minute silence slope arms and order arms pk tungda pauna brajabasi ki mitam da governor na lusing duna laisukat ke Mafamdudasu gun salute piki tungda khongjom turel da Governor Dr. Nazma Heptullah Chief Minister N Biren lusingduna tarpan katke Manipur sarkar gi minister sing MLA sing civil gi makok thongba lusingba kyasu tarpan katpaduda saruk yakhe khongjom parba gi saisakna hogdoki ba thoram maduda Governor Dr. Nazma Heptullah na makha taraduna lising amaga chanipan marifudra mathoi da songna kiba khongjom gi lanpham adu ngasidi ningsing baga loinana British lanmi singa songna kiba lanpham adu da utkiba thona lingjel adu nahuna na ningsing halle Mama leibak ke damak thawai pamu balaitana thawai kathoktuna British ka akan balan sokna ke lanpham asina mama leibak asuki matik nungsi thawai degi mama leibak na hena lumna lawi haibasi tasengna tai state asige Anglo Manipuri war 1891 asi yamna maru oiba numit amani ningtamna leiramba leibak ama British ki lengak sasan gi makhada laikiba aroiba lanpham ama oikiba numit amani matamduda thongna pharaba pauna brajabasina utkiba mathongna adu ngasigi mirolna kaufam thokte British ki khuchu khulai kya ga lanthengna ki baduda maithiragani haiba khangna arai ba thongna puthokna lanthengna ki numit asina lakpada mama leibak nungsibagi ihul adu nahuna na ningsing halle hojikti Manipur Bharat ki manung chan na leiba leibak ama oire Bharat ki apunbagi saktam sagatpada asawa leibak ama oire ing tapa amadi sakhotpa leibak ama ohenbada akhoi puna hona minase ngasi gi numit asi lakpaga loinana laikhidraba athauba pauna brajabasi amadi maraibak ningba athaubu sing adugi mafamda tawimal khangba utchari haike The brave Manipuri soldiers stood their ground and never gave up, even in the hopeless situation. The raw courage and love of their motherland, demonstrated by our forefathers, deserve praise and applause. We need to remember that India's freedom is not a gift from the colonial rulers, but was achieved through countless sacrifices made by our forefathers. Our state is full of natural as well as human resources, and all concerned need to be focused and work with commitment so that the state can actively participate in the developmental race. Let us all work for the common goal of making Manipur a peaceful and developed state. Palan thorom aduda tongan mafamdagi lakpa mioi kyana saruk yakhe laikhidraba athobu singi mafamda ikai khunaba utuna sankirtan gi thorom amasu pangthokhe palan thorom aduda saruk yakhiba Chief Minister N Biren haikibada ngasidagi sahi samaga kunipan gi mamang lising amaga chanipan marifutara mathoi da thokhiba khongjong gi lanpham asina ningtamna leiramba imalebak mikhapon bagi ahoba oikhe Anglo Manipuri war asida akhoi gi thawna faraba lanmi kya thawaina pontha pikhe Athauba pauna brajabasi su mahaki punsi lanpham asida katke mot manadaba khulai masing hanthaba matam gasuna ba khulai oidaba ningthau phamunarakpage mot manarakta ba kayana mikha pona bagi maram ama oikhi
अदुबो लानफम असिदा माइथीगनी हाइबो खंगना खंगना लानफम अदुदा अकन मोंगदा लानचोकनखि हौकिबा पुवारिगी थौदोक असिना अखोइगी ईदा काथोकपगी थौना अमदि सेले हाइबा मयेकसेंगना ताई मतमदुदगे अथौबसिंगी थौना कया अदु मतम पुंबदा निंसिंगदबनी हौजिक्ति अपिकपा वाखल थादोकपा मतम ओइरे चिंजाक मिपान तांगदबा अफब मही मसिंगदा अहेनबा मित्येंग थंबा नाट अमदि कल्चर योखतपा अमदि कम्युनल हार्मोनी लेहनबा होनबगी मतम ओइरे तुंगिदमक करी तौगदगे हाइबगी खनबा मतम ओइरे अखोइगी मांगदा तौगदबसिंग तादुना लेरि लायोइ खरबा अथौबसिंगना निंगतंबा ngakpa haibasi mipum khudimaki ithaudang oigedabne haiba upiramki ngasigi mirolnasu malemgi sakhotpada saruk yaba ngamnaba honaminasi haiba warep longminasi madudana thoramasi pangthokpagi wahantok leigani khali haike maithi banansi maithi gani khangna songna kibalani adumapu itihas na ngasidi manipuri singna utkiba thongna amadi leibang sibagi masak adudi thak wangna lei kathokpa haibasina मिंचक थमंदा लौशन बा हाइबसिना अखोयु इसा से मुटनबगी मचाक ओय इसा से लेखा तानबगी मचाक अदुना कथोकपा मग लोइनना अखोय पुन्ना तुंगी मिरोल गी दम अमदि ngasi मिरोल गी दमक थबक तोमिनसी हाइबा अप्रैल से तौजबग लोइनना इ अमोना लेंगरेबा मयाम पुनो कोइ खुरुमजसी Hayeng Imphal East District ke Kendra Mari ki polling station Taranithoida amuk hana bot thada nagadori ba adugidamak sem sabaloishin kre polling station sing aduda mathau tawgadaba polling officer amadi polling personnel sing ngasi ayuk pung 13 taba matamdagi Imphal East DC office ge khongsan ba hokre hayeng bot thada nagadori ba polling station sing adudi Chief Minister N Biren ge Kendra oiriba haingang ge polling station number 2/23 haingang maya lekai 2/26 haingang makha lekai 2/31 Kairang Muslim Maya Lekai 2/32 Kairang Muslim Mamang Lekai 2/33 Kairang Kunau Singya Lekai ni Thongju Kendri ki oina polling station number 5/32 Khongman Zone 5B Kairau Kendri ki oina polling station number 6/6 Kiamgai Mamang Lekai 6/10 Kiamgai Muslim South 6/20 Urup Muslim Amasung 6/35 Thiam Konjin B Loinana Andro Kendri ki polling station number 7/39 Nungbrang ni polling station Taranithoi asigi apunba voter masingna punna lising mapan humbudra taret ni adugi manungda nupi voter na lising mari satruk marfutra taret nupa voter na lising mari sahunga humbudra mapan ni ayang ayuk pung taret tage nungtil pung mari fauba bot hadana gadoriba asida pamdaba thodok sing thoktanaba polling station amada central force platoon ama state police platoon amamam thamgadori polling station manung amadi mapanda webcast amadi CCTV camera installation tawba hokre hairi ngasi ayu anganbada Irilbung Police Station gi manung sanba Irilbung High School ga mayoknana leiba mioi ama siramle laikhidraba mi adu Bamon Kampu makha lekai dege Khunjamayum Arun chahi nifumari apokpa sana kawi magna siraga leiramba matamda khauri gi sarukta athoba potsak amada lenbagi dafam tarammi Khunja singna asiba haksang adu thengnarakpa dege police ta paw pireba matung police na lokhalaga Janims ki miren sangda thamkhre laikhidraba gi imung manung gi mioi singna phongdorpagi matung inade siduna leiramlaba Arun mayum Maikai Panduna Masanupa Amalere Mahak Ngarang Numidang Pung Tarama Kairom Taba Matamda Mayum the Gitoki Badagi Tiba Kangdana Lera Kibani Hairi Ngarang Numidang Imphal gi Chingmerong da Leiba Manipur Baptist Convention Center Mapada Tata Truck Amaga Royal Enfield Amaga Tengjinabagi Thodokta Royal Enfield Tongduna Lakpa Mi Ama Laikhidraba Mi Adu Uripok Polem Lekai Dege Maisnam Rahul Sahi Kunmari Apopa Amarjit Kawi Asiba Haksang ngasi Rims ki miren sangda postmortem tawrba matung imung manung gi mioi singna lokshin kre Haukiba kumza lising magachani pan maripudra mathoi gi Anglo Manipur warda tongan balan famda mama laiba ke damak thawaina pon thapi khrava athoba ipaipu singna utkiba thawna lingjel adubo ningsing baga loinena ngasi pangthok liba khongjom dega mari lenena mahiroi lup desamna idan tawbugi thorma pangthokre Rims Hospital ga khusam maduna Rims ke blood bank ta pangthokiba idan tawbaduda mahiroi kya EPK thormaduda saruk yakiba desam maya loisangi General Secretary Sitalna desam na hek saphonglakpadagi ngasi fawbuda idan tawbugi thoram humphuma palak pangthokre ngasi pangtholiba ase mahiroi amadi leibak mayam gidamak haiba themda yumpham oiraga pangthokpani haike इरमदम सिगी मियाम की दमक माहिरोसिंग की दमक कथोकपा सिगुम्बा इसी पांथोक सबने मखाताना हयेंगसु अखोई रिम्स ता अखोई
देसाम अमदी रिम्स का खुसमनरगा रिम्स की ब्लड बैंक दा हुमद्रा सुबा असिगुम्बा खोंजोम तेगा मरी लेनना इकटपगी थोरम अमसु पांथोकनी असिगुम्बा थोरम असिदा अखोगी लेबाक मियामनसु सरुक याबिदुना असिगुम्बा थौबसिंगी मफम दे काय खुना उटपना पांथोकसगदुरिबा थोरम असिसु सरुक याबिननबा आई हाइजरी अदु ngasi पांथोकसरिबा थोरम असिसु सिजा होस्तान की कोगी ब्लड बैंक का देसांग खुसमनरगा असिगे थौबसिंगना लाकवा नुमित असिगा इरोइनना अखोई पांथोकसबने पाउगे मरक्थन अतेनबा ब्रेक अमतंग लौजरी Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na de yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahusade gi thokjarakpa ising loduna sizinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize तौरबा इसिंग पात्र सिंगदा हपचरी सब्सक्राइबर ओइबगी खुदोंग चाबा सिंग अदुदी अदोंगी युम फावबा इसिंग असि थिंजरकनी रजिस्ट्रेशन हेक तौबिबदा इसिंग थन्ना यावरबा जार अमा पिजगनी था अमदा 30 जर्स 600 liters पिजगनी था अमगी सब्सक्रिप्शन फी लुपा चनियांखै खक्तनी सही अमगी लौबिबा मतमदा था अनिगी सब्सक्रिप्शन फ्री दा पिजगनी सब्सक्रिप्शन टाइप था अमगी लुपा चनियांखै था तरुकी लुपा लिसिंग अमगा चमंगा था अहुम की लुपा 4यांखै सही की ओइना लुपा लिसिंग अहुम कांटेक्ट टोबियू 8257888737 ईमेल lamjingbakanglawwater@gmail.com Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 की परीक्षा द 3rd position Yumnam Devjit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Koronganba 10th position Laistam Iboba Maitai 15th position Haubam Arvind Singh Amadi 17th position the Sagolsem Biki Singh ne Arts stream the Aniswa position Takraba Takhil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texan James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takhilamam Ores Maitai separated boys and girls hostel ब्रेक मतुंगदा मयाम ताराम नोक्सरी Horizon Hospital and Research Institute Porompat Coordinating Body Kurai Amadi Eastern Popular Club Kurai na Sinduna ngasi khongjom degamari lenena Kurai da ENT gi free camp ama pangthokre camp aduda miyokya lemna layang chathabaga loinana hidak langtak sing piki tharmadu da saruk yakiba NPPCD gi State Nodal Officer Dr. P Maniharna lamda masida na tathibagi sang wangkhalakpa asi kharadang oiribasu ngakthokpa ngamhongnaba ngasi gi camp asi pangthokpani माले मसिदा लाइरिबा मियोय सामगी मनुंगदा मियोय मंगादी ना ताथिबगी रिपोर्ट लै होजिक निंगथिना लाइंग चाथा होद्रबदी कुमजा लिसिंग अनि कुन फावबगी मनुंगददी इमुंग अमदा मी अमा सोइदना ना ताथिरगनी मरमदुना मिपुं खुदिमंगना लाइंग थोकपगी हाइनबी लेहनबा मथौ ताइ हाइखे मिपुं खुदिमक्सी कोइना कमाइ तो ना ताथिबसितगी कोइना कनगदगी न ngakthokadagi haibadu public awareness piba loina na akoina adigumba akoi na tathiba leraba kangbu singtusu akoina treatment pinana adigumba tawjaba khoi ga juma kem makhalamani Mathau Taudraba All Manipur Petroleum Product Tanker Drivers Union gi President Bhupendra Ghosh ki mathakta mari lenaba singna action lakhotriba fawba Petroleum gi polam sing lob gi thabak lep lagani haina All Manipur Road Transport Motor Workers Tanker Union gi Secretary Naurem Dilip na phongdokre Association asina ngarang dagi hauna khongjang lepagi thabak sangsilakhraba matung ngasi Mantri Pukhrida Pongmi Singa unabada Dilip na makha taraduna matam kya gi mamang dagi tanker singna Nagaland amadi Assam phawduna lamdam asigi miyamna sizinadaba ngakpigani sizinagada petroleum gi polam sing lobgi thabak chathaduna lakli adubu handak Bhupendra Ghosh na Nagaland gi DGP da aranba paw kya tamsinduna hana lainaramba mari thadana bohnarakpa asigi mari Leinana Bhupendra Ghosh ki mathakta action lawdriba fawba khongjang hankhiroi haikhe Gari lepase ngarang dagi lepe khoi hana Nagaland Assam bak phawna chatpase tangru leitana jamna gyantana chali hujiki petroleum gi president mamangi petroleum gi president Bhupendra Ghosh na mana mamang rasu chi ma thakre adu go so khoi driver me am harassment phangdana jamwa re amuka so nauna mana chi ma thajan badagi khoi driver sing se starting paiba chatpa ki dana ngarang dagi gari lepase su lepe hai hose su lekhini aduna mari leba thati oiba khoi gi Manipur sarkar na Manipur DG na khangde
एनी अखोई पेट्रोलियम की प्रोडक्ट की मंत्री न खंडे कई न खंडे माई मथक्ता एक्शन लखोटपियो हाइवे यूनियन भूपेंद्र घोष हाइबसे बुक तौद्रिंगेदी हाइवे मैम नेक्स्ट पाइरो हाइब खोंजम से संगठन होख्रे ngarang numidang pung 8:20 kun taba matamda hata minuthongda bom pokhaibi thogdokta CC Higher Secondary School gi physics ki lecturer Konsam Santos bu asok pananghan ki badubu school asagi teaching amari nan teaching oja singna akan mongda yaning da phongdorokli asigumba thoning da thogdok singa sina misam miambu sokhan ba se yamna laibak thibani masigi daita kanana pugodoribano mahiroi singbu takpi tambiri ba oja singi wakhalonda charangna ba amadi akia khang pohan biganu hairi Assam की constituency सामग तरातरेता लोक सभा मिखल के अहुम सुपर तांक की ओइना बोथादनरी मसिगी मनुंगदा असम की बारपेटा धुबरी कोकराझार अमदी गुवाहाटी यावरी ngasi ayuk pung 8 फावबुदा गुवाहाटी की ओइना चादा 13.9 अहुम बारपेटा दा चादा 13.8 अमा कोकराझार दा चादा 10.1 मरी अदुगा धुबरी दा चादा 13.5 अनि की चांगदा बोथादनखी Mahiloisang singda kanagumba sakti leiba mioi khutpu kharana ngaihak leitana bom thamjinduna chahi nauriba tungyumbi oigedoriba mahiroi khunaida akitu jungba pohon bahaibase Joint Students Coordinating Committee JSCC na awangba thakta condemn tawi haina committee asigi media coordinator Sajat Bhotimayumna thadorok paserol amana hairi Cherol asina makata na hairi badi security force na khurak hangdana leiba Imphal mayuldage tidim line da kilometer ahum khak chatlaga leiba nupi macha ngaktana tamba CCTV camera khinba Little Flower School da ngarang sakhangdaba singna bom thamjinduna mahiroi khunaida psychological trauma ama lehenkhiba asimak angakpa poi asigumba thodok asina mission school singnasu aran bakhra lona natraga phongna sathare haibasi mayek sengbagum tawi capitalist khunai amagum senjau paiba mi khujo kharaga mahitampam sang oiraklaba private amadi mission school sing asida right to education lisingani mapan gi chana kanglon matung inna sotharaba khunai miyam gi yamdrabada sada kunmanga compulsory reservation oina thampham thokpa dusu ngangna chatpagi muhutta chelna admission seat leiba ngamba mioi kharage admission policy oirabara haibasi miyam gi wahangni Mission School singna tawningbata tawduna sathariba thongsing kumna yengsinba mathau tai loinana mairoi singda akia khang pidana mahi tamba yanaba punamakna honaminasi karigumba matung tarakpada mahiroi khunai da singnaraklabade mahiroi khunai ge luptin oiriba JSCC na yengduna leithokloi hairi Jiribam district ki sorok ating bi khunau da leiba Maisnam Kamini amadi Maisnam Ongbi Vidyapati Devi Masanupa Maisnam Pari Maitaina Jawaharlal Nehru Manipur Dance Academy Imphal da sahi ahum gi diploma in Sankirtan da gold medal gi mana phanglakle Maisnam Pari Maitaina Jawaharlal Nehru Manipur Dance Academy Imphal da sahi ahum gi diploma in Sankirtan da gold medal phanglakpa asida Jiribam gi pawmi singa mayum da chatuna unaraba matamda mahakna mai palakpa gi matang da hai mahak ahanbada mahaki mabuboktage M Lala Singh dage pung yaiba tamlakhibani Jiribam da ahanboina Jiribam gi dibong da leiba Manipuri Dance Academy gi makhada inunganbe Manipuri Dance Academy ga collaborate tawraga numit 15 gi oiba workshop ama tawkhi hairiba workshop aduna mahaki punsida awonba ma purakhi workshop asida takpi tambirakpa oja guru mayam asigi mateng dage haukiba chahi 2015 da Jawaharlal Manipur Dance Academy da sahi ahum gi diploma in Sankirtan tamduna gold medal gi mana asi phanglakpani Magna gold medal phanglakpa asibu sakhang bibo oina Manipur gi governor na award asi khusinarki haina phongdokhi Jiribam da yanhana JNM Dance Academy mai dagi oja sing laktuna workshop inungan di Dance Academy ga collaborate punna tawmina duna workshop ma pangthoki madai duga koi oja mingwena panjauda en tambangau oja lakpoti oja tam chauban koi lakpiduna Jiribam ki pungsei nongna takwachariba naha singda yam chauraba tawdang lobiduna pungsei bu fazana takpi tambirami adutagi Jawaharlal Nehru Dance Academy da ming sanba oja singna ayu sanbihibani yanhana aina 2015 da Jawaharlal Nehru Dance Academy da ming sanduna tamba auraki chaliba sahi asigi 2019 gi final year diploma Sankirtan course da pungda aina gold medal lauduna Manipur government na mana adu moda PVK Paugi marakthana ten babre amagamuk logjare
true. No matter where we're at and how busy we were, we may not get the time to spend a whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break matungda mayamna makataba pau pijari. Terrorist singna sizinariba improvised explosive device IED dage voter identity card na hena sakti lai haina Bharat ki Prime Minister Narendra Modi na phongdokre. Ngasi single phase ki oina pangthokiba Lok Sabha mikhalda Gujarat ki masagi polling station da vote thadaba loireba matung polling station ge nakalda paumi singa atenba matamda unakhiba amada Narendra Modi na haike Indian democracy ase malemda singthanari democracy dadi ID dage voter identity card na hena sakti lai. Government Railway Police amasung Border Police kangbuna ngarang Guwahati Railway Station dagi niyam kaina sangsilakpa Bangladesh se nipan fare mokoi sing adu senai sanaba honarambani farba mi sing adu Bangladesh ke Bospur Police Station gi manung sanba Chittagong dagi ni mokoi thase gi kunda Agartala lansilaklaga Guwahati tamna bus la khibani mokoi dagi sajinaba Aadhaar card amadi Bangladesh ke SIM card sing fangle hairi. Nagaland government state asibo plastic free Nagaland ohelagani haina lauthokhibaga loinana Dimapur Police Special Branch na ngasidagi hauna Dimapur New Market ke akoibada niamga loinana sensitization program kam cleanliness drive sathaba hokre drive aduda police personnel sam saruk yabagu loinana sengbagi thabak sathake tormaduda saruk yakiba Dimapur Special Branch ke Deputy SP Atuzumu Buna Makatana plastic free ohenaba amasung amon akai sing mafam sana paisinaba miyam da wakal tahanbagi thabak sathakigani haike. Arunachal ge State Assembly ge mangoinana thokiba toan ba hingsa ge oiba thodok singda mioi contract rate seki misi sing adu ge daita punumak BJP na pugadabani haina Congress President Takam Sanjoy na charge tawkre Mangna haiki April 13 da pangthokiba mikhaladуда BJP na Congress ki worker kya kidnap tawba phuba amadi but capture tawbi thong kya sathake madugi matangda CEO da complaint tawba laikhre haiki panbayabadi sit humpu leiriba Arunachal Pradesh Legislative Assembly da sit ahumde uncontested mai pakrabani Thasigi kunmathoida yamna thajadaba mongda Sri Lanka da Easter Sunday gi thoram pangthoklingaida search ahum amasung hotel singda Islamic terrorist singna suicide bomber sizinaduna sathagiba attack da mioi sani gi marphudra hena sikiba duga mioi samnga henbana asopan nangkiba thodokki matung ngarang ahing nongyaidage laibak aduda emergency lauthokre Sri Lanka gi President Maithripala Sirisena na chair logduna pangthokiba National Security Council gi mifamna emergency adu lauthokibani Thodok aduda sikiba mioi singi manungda Bharat macha taruk yaure haiba khangba ngamkhibaga loinana chenabani haiba mioi kunmari fagatpa ngamkhre CCTV camera footage dagi suicide bomber oikiba mioi aduna matau karamna changlakhibano haiba khangba ngamkhre Hojing ngasi ayu phongkhiba Manipuri pause singi maruba pawmu puni yangminase Lamjingba Times polling station taranithoi amuk hana bothada hanna balauthokre manung amasung mapanda mafung fana webcast tawgani ECI Eureka School gi mahiroi chama kunthra rom over 5 torok patagi like nakre global platform for disaster risk ta Manipur gi nupi masa ama wanganga dawri BJP gi inner agent thorak traga laima pokfam da agent sanghandre haibasi aran bani committee repol niyam chumna pangthokhansi NG Bijoy Sangai Express Imphal East ki polling station tarani thoida bot amuk hana thadanaragani polling station amada Central Paramilitary Force platoon amana ngaka dawri sahi taret ta ngai rivili Sipriya UN da wanganga dawri grenade ani pok haiba da mioi ama sokle tidim lambi pung ani rom thinglure Naharol gi thaudang
Little Flower School mamang da bom ani thamlam le minuthong da bom pokhai ba da mioi ama sok le April kun ga mari da haingang thongju andro amasung kairau gi polling station tar ni thoi report tauragani UN gi global platform for disaster risk reduction gi taruk suba session da Manipur da gi sahi tare ta ngai ribi Lisipriana wangang ga dauri khongjom de thorom da saruk ya ba chatna ba singi gari thorang taure report taurabasu free and fair oidravadi report gi artha lairoi NEIDP Huyen Lan Pau, Imphal ki polling station tara ni thoi da hayeng report tauragani paramilitary amadi state force ki platoon singna polling station sing ngakani CEO CVI na mioi ahum sikhiwa inquiry case anigi closing report pikhalagle Little Flower School da hand grenade thamjilamle Eureka Academy gi boarding da laiba mahiroi chama kunthra room over 5 torok padagi laikanakre Sana Laibak, Inergi polling station tarani thoi gi vote April kun mari da amuk hanna thadanaragani polling station mari gi vote masing BVPAT slip da thigani CEO CAVL hatu puthokpana amuk hanna imu naimu tahangani hostel da laiba mahiroi chama kunthra room over 5 torok padagi laikanakre bom pokai kre micham ama sogle Ichel Express Wall Art Day gi thorom pangthokre mioi vana malem ima bu thawoi udavana tambangam daba mahausagi awabasing mayoknavani ani pokhai kre mioi ama sogle Inergi report April kunga mari da pangthoklagani Ireibak hayeng Inergi polling station tarani thoida amuk hanna bot thadanaragani Minister ML singna khut thingjindana apamba mirep singda thadahalasi nara Imphal West ki Catholic School taruk pung kunmari ngak sen khre khongjom de gi bus stand gani mai loisang da bom thamjilamba condemn tawi Joint Students Coordinating Committee bom pokhai khre Aroibada maroiba paw mukana phangbigani Khongjom degi thorom pangthoktuna mama laibak ke damak thawaina pantha pi khraba thobu singi mafamda ikai khumnaba utkre Ayeng Imphal East District ke Kendra Mari gi polling station tarani thoida amuk hana bot thadana gadori basi ke damak sem sabalosin khre Amadi thiba khangdana leirakhiba mioi ama chingnaningai oiba mongda siduna leiramle Hojiki oinadi matang sida Manipuri Paulo jare Times of Manipur News singberi busungba mukana kurumjare